CHANDEL SINDUNA CHANDEL multi-purpose hall the World Habitat Day gi Thouram Loinana Humdrar Rak Suba Wilflife Wiki rally Chatkhare CHANDEL Bazar Laiba Little One School gi compound gi Hoduna DC gi complex Pauba Mairo Yauna Punna Miyoi Chama Yankairom Saruk Yaduna Chatkiba rally eduda Additional Deputy Commissioner CHANDEL MD Firoz Khan Amadi Dr. N Munal Mitay DFO CHANDEL na Lamthaki Ngasigi rally eduda Lamlaki sa Uchek Singbukansi Uwa Yokatsi Amadi Umangbu Mai Thabi Ganu Haibina Chingbai slogan kaya iba placard singsu Paiduna Sarukya Kiba Satra Satri Singna Chatki Ngasigi Pangto Kiba World Habitat Day gi Thoronga Mari Loinana Dr. N Munal Mitay na Hai Kibada Umang Koktokpa Ising Nungsit Motpa Amadi Miyoibana Lam Lausinbana Malem gi sa Uchek Singi Apun Bachada Kuntradi Mangkre Asumna Habitat Mangtarak Mahaibasi Zivasing Mutkinabagi Madam Oidi Manipurda Aikoina Apunba Laimai Gitada Humbudra Taret Dasmik Ani Suinona Forest ni Haina Southok Charabasu Chada Kulhumdoi Kakta Asukpa Jungle Oidi Aduga Lemhoriba Saruk Singdagi Uwa Marangkaina Haude Manipurda Lemhoriba Sa Uchek Sing Asibu Soidana Kansi Hairabadi Miyam Puna Uwa Kaktatpa Yanthatpa Leptuna Amato Oina Hona Minese Haiba Wafam Tabki Ngasigi World Habitat Day gi Palan Thouram Hekloibaga School Mari Dagi Khangatlaba Mairoi Singna Saruk Yaduna Pangthokiba quiz program ama Koinonia Training School na first Oak Hill Christian School na second amadi Oriental Academy CHANDEL na ahum suba taki